Dr. Nazma Akbar Ali Hatula Manipur gi Governor oina wasak lokre. Assam gi Hozai da Bit candidate ki ningsin kubam ama thamlagani haina Union Minister of State for Railways Rajan Gohai na phongdukre. Madi Manipur na India da merge tawdringai da leramba political status aduda hanjil hanbinaba India government ta takshinaba Manipur University da pangthokiba miyam gi mifamna warip lokre. Kurumjiri ISTV Pauming Tabirba Singutaram Nokchere Hauzima Pungiba Pau Dr. Nazma Akbar Ali Hatula Manipur Gitara Nipal Suba Governor Oina Wasak Lokre Raj Bhavan Gi Darbar Hall the Pangtok Pathora Maduda Manipur High Court Ki Acting Chief Justice Rakesh Ranjan Prasad na Governor Bu Wasak Lokhe Maduda Manipur Gi Chief Minister Okrami Bobi Deputy Chief Minister Gai Khangam Speaker T.S. Lokeshwar Deputy Speaker Preso Simre Minister, MLA, MP, Commission ki Chairperson, Civil Amadi Police ki Makok Thongba Official ke asu saruk yakhe. I, Dr. Nazma Hatula, do swear in the name of God that I will faithfully discharge the function of the Governor of Manipur and will, to the best of my ability, preserve, protect, and defend the Constitution and the law, and that I will divide my services in the service and the well-being of the people of Manipur. Wasak lawraba matung da Manipur Rifles ki contingent amana Governor Bu Hongnabi matung ina Guard of Honor PK. Manipur na statehood phanglaba matung da ahanba nupi Governor oina wasak lawraba matung da Dr. Nazma Hatula na Manipur asi Delhi dagi lapna leijarabasu thamoi dadi center ga anakpa mari lainaba state amani state asi phajaba amadi culture gi ina khunbasing maleng gi mafam kaya da yohanba amadi India gi atai mafam sing da khanganaba honabada mai onsingani Manipur gi praja singna kari pambage khangnaba ahanba maktada honabaga loinana praja singi apambagi matung ina thabok pangthoknaba honagani haike. Well, I'm very happy to be here. I've always looked up to Northeast as one of the most beautiful part of India, and not many people in the country know about Manipur and the rest of the 7 sisters. So my duty would be that Indian people and foreign people should know more about Manipur, Manipur culture. It's so rich. I always liked the Manipur dance. I used to go and watch it. They look to me little dolls, beautiful dolls. And Manipur is very, very rich in culture. And I would like to spread this culture in the rest of the country. People should know more about Manipur and the surrounding states which are here. They are very, very important to me. And my children who live in America, they are very excited about my coming to Manipur, and they said that we will visit and we would like many more people from the world to come and see the beauty of Manipur. Ningsing bayai Dr. Nazma Hatula ase incholi singamaga tamapal nifugi April ki tangtara hundoi da Madhya Pradesh ki Bhopal da poke Indian National Congress ta incholi singamaga tamapal humfudagi incholi singani mari fawba yaurba matungda incholi singani mari dagi Bharatiya Janata Party da lakibane Mag Bharatiya Janata Party ki former Vice President ama oibatan natana Rajya Sabha ki member mangarak oikre Rajya Sabha ki Deputy Chairman soiramke ngasi ki thoramaduda Mamanga manadaba maongda BJP Manipur Pradesh ki masing yamlaba members singna saruk yake
Manipuri in charge Oriba Prahlad Singh Patel Hamadi Union Minister of State for Railways Rajan Gohansu Saruyake. Absolutely. It will improve over here. Assam ki Hozai Beti candidate Kining Singh Kubam Amat Hamlagani Haina Railways Minister Rajan Gohaina Fundukre ngasi Tagil Kolom Lekai Community Hall da Pangthokpa India Gining Tambagi Ihoda Lekhidraba Athoba Singi Imung Manung Amadi Mari Mata Singda Ikai Kumnaba Utpagi Thoramda Wafumasi Fundukibani BJP Manipur Pradesh na Sinduna Pangthokiba Thoram aduda State President KS Babananda Mahila Morcha Yuba Morcha Amadi Minority Singi Luchingba Kyasu Sarugyake Rajan Gohaina India ki ningkha tambagi ihoda thawai katkraba athoba sing ningsing bana ekoi pumna maki thamoida hena nungsiba amana amabu thajahan bangangani namdam asigi su athoba kayana mama leba ki damak thawai katkiba sing singthani ngai ni makoi gi mafamda su ikai kumnaba utli Assam ki Hozai da Berti candidate ki side winner ama thamnanaba maki maike dagi lupa lakh yankai mating pigani haike इसके लिए आपको आपका सरकार ने ये प्रोजेक्ट बना के उनको देना पड़ेगा और बहुत सारे पैसा आएंगे बहुत पैसा आएंगे आप अंदाज नहीं कर सकते हैं इस बार नॉर्थ ईस्ट में इतना पैसा आएंगे अंदाज नहीं कर सकते लेकिन ये पैसा पहले भी आए थे ये पैसा गरीब जनता के लिए व्यवहार होंगे या कोई पॉकेट में घुसा देंगे अगर पॉकेट में घुसा देंगे तो और ये ऐसा सुविधा हम लोग का कभी आने वाला नहीं है India Union gi integrity da kaida da isa isa gi lengak sabalamdam ama oiraba matamda Manipur da ngasi tangdu leita da na leiriba asi kokhan bangamgani haina Coalition for Indigenous Rights campaign sarkar gi convener Somarendra Thoksom na phongdokre sarkar na sinduna Manipur University gi centenary hall da pangthokiba Manipur na maromdom lengak sabagi khongjang lamthaba numit thoram da wafumasi phongdokhibani Manipur na India da punjingai matamda leiramba political gi phibam hanjinnabagi khongjang gi matangda akhang ahi kayana suwangang ke Dem College ki hanagi principal is DJ Sekhar Sarmana Manipur na merger hek tawkhibadagi sei humda rom asi nungairibra nungaitabra haiba khangdaba phibam amada leiri pre-merger lengak aduna hauzik leiriba sidagi phaba heli haiki convener Somarendra Thoksomna hauzik tangdu leita daba phibam ama leiriba si waroshin purakpa leitri phibam asidagi lairik laisu hairaba kayana scheduled tribe onbana faragadra haiduna khongjang sangshilakthi loisindang amdana leiriba issue mayam asi Indian Union gi apunbagi saktam dikaidana thamnaga isa isana lengak saduna firep ama lepnaba merger tawdringai gi phibam aduda leirabadi ngamgani haiki akoi aduradi shane shabu lengak ke haibisi karum tawgadi koi na kada haibiki wakhalon misi thinar paga akoi thina punda nabadi shane shabu lengak ke ba ha udragadi haiba issue mayam wathor me si warash ko ngam udurgina maduni shane shabu lengak ko yaba lengak se bangamba kunai amagi lengak dama pura mathok tar natragadi koi warosh shusing je cha yana koi message sinna community sing mar kam kam kanariba IP mar warga community me am buda khundami da chahi lising ni ki ta khundami ni riba community sing ama kam kan sing da ba hadara pa adagi Manipuri integrity na mar warga community me am khadara na koi counter blockade tam na am ga ki na pa chong te chang ya ni ni sing kari no war da chahi ishad na chikha jida gi ha pirep sing damdagi ngasi khadane na baduna declaration taruk longduna India government ta taksin gadawre state asida hauzik leiriba mukna bakaya asi warishin ama purakna ba Manipur gi pre-merger political status aduda hanjinna ba India government ta taksin ba lamdam sida leiriba yalomi pumna maki bihu sing yawba People's Council ama semduna upper house ama thambina ba taksin ba insolising ama ka chamapal yankhai gi November 19 da matamdugi chief commissioner na longthokiba foreigner gi permit system amukhana lehanna ba taksinba loinana foreigner gi department hingat hanba yaure mifam aduna sahi khudingi October 19 bu Manipur National Day haina thoram pangthoktuna insolising ma samapal nifuma gi state assembly mifam ihan hana phamkibabu ningsingadore loinana September 13 bu National Independence Day haina pangthokpa haina suyana kre
Lagliba Manipur Legislative Assembly gi mikal boycott tore haina JSC of All Manipur Written Test Successful Candidate of Manipur Police Constable 2013 na lautokre. Ngarang Manipur gi DGP na insolusingani tarahundoi da constable launa ba pangthokiba parikya satnaroi haina lautokraba matungda parikya aduda yaukiba candidate singna semba JSC na ngasi Sagolban Bijoy Govinda Community Hall da mifam ama pangthoklaba matungda wafum asi lauthokibani. Mifam loiraba matungda JSC gi spokesperson Zahir Khana pawmisingna phungdokhibada tha asigi tang kun manga pawbagi manungda ngarang thokiba Manipur government ki order adu handokadabani karigidamak mamangi parikya satnararoi hairibano haiba miyam khangna sengdokadabani order aduna written test pass tawraba candidate lising tara chani malfutaret ki marai bag tambang amdaba phibam amada lairiba asi kokhanna ba honagadabani natrabadi Manipur ban yauna makhal kaya gi khongjang changsingani haike aduga lagliba jena election sida Manipur ki mahot singgador kendra humbuma ki MLA oigadoriba hauji karaga sitting MLA ki mathakta amadi sitting candidate kudima ki mathakta all Manipur police constable ki candidate lising talaga chani barpu teret amadi guardian amadi relatives ki makai ki matam kakta be makoi boycott tawani makoi election taw matam na makoi ki bayok ta legani aiba bopam je JSC ki matam candidate sing aduna nungthil da khwairaman kaithil tamna thomjilakhi wahengom nei kai machinda police na thatuna thambadagi mukna ba thoke police na miyam adubu tan khaina ba honabada tear gas cell kaya kapki maduda candidate ahum soktuna laikanaki tungda thawiban kendra gi MLA Joy Kisan unaduna makoi gi wakat tamki candidate singi wakat taraba matungda Joy Kisan na pawmising da phungdokhibada sahi ahum hena parikha gi fall namsinduna thamba haibasi miyobagi hak khonggauna bani haina lawgani masi candidate sing khaknatana Manipur gi praja singbu ikaiba pibani tawge khalabadi nimit mangani gi manungda fall haidokpa yai matam kuina namsintuna thamba asina Manipur government na aranba tawre haibasi khangba ngamni athuba matamda hana lawkiba parikha gi fall lautoktuna ngarang thokiba order handokadabani natrabadi tang kunthra da pangthokadoriba DPC thuwaigani magmasa gi maikaidagi amadi BJP Manipur Pradesh ki maikaidagi hiramasigi matangda akanma khongjang kaya sangsingani haike aina hojik lairiba government ki firep se athuba matamda madu handokadabani madu handokadana namfuda praja miyam ki mayokta masi lawriba decision tarik kunthra haiba numitida makoine physical test amu hana tawne haiba firep se madu handoktragadi tarik kunthra gi lairiba physical test no woman lawriba do madu chatnaba yadaba anti people loibane na lawraga aina madugi physical test do pangtu andana ayamna khongjang chenje gani madu pangtu halo amaromda insolusingani tarahumdogi police constable launanabagi apply tawkiba candidate khudingmakna nauna apply tawdabasu tha sigi kunthra dagi MPTC pangaida pangthokadoriba recruitment rally da sarukyaba yagani haina DGP gi charol amana khangale physical efficiency test ki dama candidate singna employment exchange card amasung mahi masingi che chang sing purak patangai phade candidate khudingmaki anauba chest number amasu pigani hari maitai mitai bu bharat ki scheduled tribe list ta chanhalu haina sangshilapa khongjani sarukama oina ngasi uripok khaidam leikai development society leikai gi mera pai bising amadi scheduled tribe demand committee Manipur ga khusamnaduna miyam gi khana nainabagi mifam ama pangthokre uripok khaidam leikai imanganu leima community hall da pangthokiba thorom aduda Scheduled Tribe Demand Committee Manipur President Professor Y Mohendra Working President Naudalen Khomana Chingbana Athoiba Mithunglen Singh oina saruk yake khana nainaba dugi sarukama oina ST Demand Committee gi Joint Secretary K Bogendrona maitai mitaina India gi Scheduled Tribe list ta yawraba matamdata Sangvidhan gi oiba kaklo phangadoribani yelongmi kannaba miyamna ILP gi khongjang sangsili amasung anauba bill amamuk pass tawnaba hotnare adubu India ki constitution da indigenous people haiba wahi asi yaudabana maitai mitaina scheduled tribe list da yahobana tungi mirogi yaifaba oigani maitai khujok khara kaki India ki constitution semdokpa haiba sisu oithokloi haike Manipur the music scheme of the su yellow mine paisa laujari ni ai bai paisa yellow mine laujari se baro samvidhan ki constitution ki mata makha pena scheduled tribe ka list da yolo koi lamdan sibu samvidhan jo yolo amadi koi maitei gi Manipur gi koi chana bi lo amadi puai samala ko pose matam pe nagi nga ga koi na thamna bagi da to mi biro gi da
ꯆꯪꯁꯤꯟꯕ ꯈꯣꯡꯖꯪ Moirangkhom Bokul Makhong da leiba Rising Youth Club ki ground da Serul Tribe chanbagi khongjang sogaladuna khongjang sangsinke committee gi kaithalakpam Oken Rajitna sarang na bai sukaya leiribasi mitaina Serul Tribe chanlaba matamda ta kokhan bangangani haike yamna tangna thokpa thodoksingi manungda mayumdagi thokiba macha aniga loinana mama mapa yauna punna miyoi mari thiba khangre thodosigi matangda Sekmai Police na thijinba hokre ISTV News na phangba pawgi matungina mayumdagi thokibadagi thiba khangriba makoising adudi khongam pat awang lekai dagi mutum Premjit Singh sahi nifumanga ma kiloinabi tawem ningol mutum ongbi mala devi sahi kuntra manga makoi anigi masanupa mutum remkum sahi taramathoi amadi masanupi mutum Susma Devi sahi mapanni Pawsina makha taraduna chatkiba tang nipan gi ayuk pung nipan makhairom taba matamda Maruti van angoba registration number MN03B 1523 asida makoi mari mayumdagi chatkibadagi ngasi fawba thiba khangdana leidi hari kanaguma singna makoi bu thengnerabadi mobile number 9612026495 amukahana 9612026495 ta paw pibiu hari Hauzik anti bill ama haiba ama leitrabanina Churasanpur gi Sina Laikhidraba mi mapan gi mathau mangam pangthokpa yarabadi isam su saruk yajage haikre lubasigi lamlong thongmaya da ngasi nauna office hongjin khiba isam gi office ta pawmi singa unabada lubasigi president N Rajendrona phongdo khibani magna makha taraduna Laikhidraba mi sing adugi government na pifam thokpa compensation amadi FIR gi chayetnaba leitrabadi makhoi gi mathau mangam pangthokpa yare election mayagi Nanghorodaba manba anoba bill ama semduna website ta miyamgi mot loriba asigi matakta Manipur da khunda minariba furup singi mihu sing JCILPS amadi Churasanpur gi JSC yauna punna phaminaduna anoba bill ama semba pumnamakna yagani haike Lebang macha tabang asi Churasanpur gi sinau singna madu ko tribal de hak so iaidana amal lauri bani somna kadana ko gi yelong sing kangadam ne amal lauri bani ani sigi marakta Churasanpur ki JSC ko phamine banataba adu ko JCILPS kampu ko phamine ra tara banataba chumna ka ki website thagala kanda piro haiba na ko ki mot piro haibdina di ko ki chemu de bill sig mapung phaba oiroi na khali Nalibo August kuntare ta pangthoga doriba saklam khungsat asigi mangoinana bisum chinga mathakta leiba bisum chingda u chara sing thaba amadi social service ki thoram ama All Manipur Interbus Allied Transport Association amadi chinga mathak Young Learners Club ki thomi singna pangthokre MSU gi thomi singna thoram asi sahi yang kai subagi thoram oibana haikat leikat tampham semjin khibani Pasoi ACG manungda 19/16, 19/17 amadi 19/23 gi unit committee BJP na sinduna political discussion ama ngasi tera kaithilda leiba PDA complex ta pangthokre tharamadda hanagi MLA Sapam Kunjakeshwar keba unit committee gi maru oiba thobuba sing sarukya ke MD Kuduspu tamthina phubadagi leikhidaba mayama Firoz na soktuna laikanariba thodoki matangda semkiba Sina sinduna ngasi miyamgi mifam ama pangthoktuna police na phagalaba miyoy sing wayel sathaduna matik saba chairak pinaba warip lokre lekhidrabagi imung manung amadi asokpada lupa lakh tara gi compensation piba government ki chunaba pham ani amanga tanangan khraba gari animak singhan bahaina warip lokre hauzik aten rupian thlokjari Miyam ki nuairaba pausel mathangda domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudongchaba tham Please contact 0999055302 or 0982181945 Look at these hospitality services, assurance redefined. Special course Hauzaragani, Department of Agriculture and Directorate of Rural Development and Panchayati Raj ki Progress Assistant Village Level Worker Office Assistant cum Computer Operator LGC Village Extension Worker Field Assistant ki Special course Hauzaragani. Class Hobagi numit August ki tangoni thoi nungthugi pung ahumdagi pung mga minute ni mga faugani akupa marogi damak Proactive Academic Wakatil Info the contact of you. Forest Guard lobagi aiba changing damak special course Hauzaragani. General Knowledge English Maths and Science special emphasis pizagani. September ki tang mga dagi class Hauzaragani matam nungthugi pung ahumdagi mga minute ni mga faugani akupa marogi damak Proactive Academic Wakatil Info the contact of you. Break matung na mutaram nokchari Nauya pakhang lakpa BJP mandal ki oiba mahila election committee ama sem ki bagal luina na
केंद्र सिदा फूड सिक्योरिटी की मतंगदा मियामना थेंगनरिबा खुदोंसादबसिंगी खननैनबा अमा क्वाकैथल लमदोंदा लैबा स्टेट सेक्रेटरी बीजेपी मणिपुर प्रदेश ओमालेस की युमदा पांगथोखरे ओमालेसना मणिपुरदा फूड सिक्योरिटी एक्ट हौखिबा एप्रिल की तांग 15 दगी चटनबा हौखरबसु नावया पाखंग लापा केंद्र की ओइनदी मियामना चेंग फंगबा ngamre ngasi gi mifamna kendra asida cheng phangdriba asiga mari leinana achumba puthoknaba khongjang kaya sangsilagani haikhe yamna burning issue riba koi food security have policy ni thamanga parabuk cheng maru ma bu khoina ngasi nauria sita phangdaba dagi ngasi khoi nupi dagi oiba iho ama akoi ni hojik lai ba pose madugi mayamna kaigumba khoi punjal laganda akoi iho ama chagala matungda MLA na ngasi ching ngasi lokthokibra nataga lokthoktabra haibato thigananabagi ngasi meeting ni ngasi akoina tawjari meeting se Thangmaban Kendra da National Food Security Scheme gi makhada cheng yenthokpada asengba kat paiba mioi da cheng phangandre haina kangbu amana media da phongdokhiba adu aranbani haina Thangmaban Kendra Development Organization na sengdokre organization asigi General Secretary Dalin Kumar na government na kat sarakpada ising amaga chanipan marfutaret wat na sarakpadagi miyam punna phaminaba ngamloidabagi phibam lakpadagi DSO ga tanaraba matungda committee ama semlaga club singi kuthangda cheng manana yenthupani madugi damak mangjongna na khanban leke hauji claim tarokli ba wafamasi akhuba miengda masagi kanaba khara phangnaba honarakpani haina logani haike club singna concern club singsina akoina authenticate torok potu da akoina verify tawraga haru potu masagi 100 kilo mi ohum gi jangda kilo manga kilo 30 phangna baina madugi temporary arrangement ma haitare kar sanati mutta du sinjabani Thangmaban Kendra da hauji yeliba cheng asi food security ki makhada yelibra natraga MLA ki kotara haina ward number 1 2 amade 3 gi mi kharana hange Manipur press club ta pangthokpa pawgi mifam amada government na piba food security ki card paiba mi singda cheng dipide organization amana chejam amada piba che paiba singbudi cheng phangale BJP na food security da aranba tawba yaroi haina lauduna leiraga Thangmaban karam tawribage haibasi yengsinbiu haire hojik taweba issue kuding kado cheng kuding mose ngang ukrak de hayat tadi kudung jaba lawa ke tum jar ga na kai gumba longin ba leraga so ai sa ma consumer oi ba ai sa tane haibiro ai dan oi dum tok jaram ge Tamenglong district ta August kuntra phawagi manungda National Food Security Act mapung phana chana hangadabani haina National Food Security Act Consumer Welfare Forum Tamenglong na deadline pikre Manang pangthukiba forum asigi mifamna DC da pisinkiba ultimatum adu amukhana sesin hanke August kuntra phawagi manungda mari leinaba singna ek asi phajana chana handrabadi tangai phadaba thabak sing lokhatpa haina su yanake BJP gi National Organization Secretary Ramlal Nangasi Bazar Business Community ga mifam pangthukre Nirmala Hotel da pangthukiba mifam aduda North East in charge Ajoy Jamal Manipur in charge Palat Patel MLA KS Joy Kisan TS Bisojit amadi Hanagi President TS Chawbusu saru yake Bazar community ki maike dagi Imphal Bazar manungda leiriba miyo singda thaknaba ising ningthina phanganba ngamde voter list ta yawramba miyo kaya thatkhre sahi nifu yankai hena leraklaba miyo singi masa masu singsu voter list ta chandabata natana Aadhaar card su mawong tana PBD haina wakatke MLA Joy Kisan ki maike dagi isingi wafamasi mahak masana kayarak hana assembly da pukhat khrabasu kanaba phangdana leiri haike MLA Bisojit na Imphal gi mayor maktada thaknaba ising phanganba ngamdaba asi ikai ningai ni haike National Organization Secretary Ramlal na Manipur se electoral politics ta thawai yauna sangshin state amani BJP Manipur Pradesh na block level da mapangal kangkat hanaba thabak paikakadabani state asida miyamna safari haina lobngamdaba phibamda leibatan natana thabak phangdaba amadi sawat thawangi maike da su khumang sakshin ba ngamri haike दिल्ली में केंद्र में जो सरकार चल रही है नरेंद्र मोदी जी के नेतृत्व में उसके बारे में वर्कर इस नाते आप अच्छा बोलेंगे लेकिन पब्लिक से आपका इंटरेक्शन होता है पब्लिक के लोग क्या बोलते हैं तो सभी वर्कर्स ने कहा पब्लिक में एक ही मूड है मोदी जी की सरकार अच्छी सरकार मणिपुर की सरकार खराब सरकार और दिल्ली की सरकार अच्छी सरकार Singjamai Kendra gi manungda leiba Singjamai thoksom leikai da leiba aigya ibohol mandap ki ground flooring tawbagi sen Kendra gi MLA na local area development fund in solution ani 13 15 da hapsinduna lana lokthokre hari
BJP Sinjamai Mandal na Sinduna Thoksom Laikai Radha Mandopta Pangthokiba Thoram Amada BJP gi executive member YKM Sana wafumasi phongdokibani hiramasi matangda RTI thabada flooring gi senfamasi lokthok lamba thengnabani mandabasi gi flooring asi lekai asidagi bimol koba amana paisa puthoklaka sembani adubu thabak sungtok tongdana local area development fund dagi lokthok lambasi ikai ningai ni haike Amaram da Kendra Sida BJP gi mire bot kahansi haibadi BJP gi ticket tanari basina masa masa gi bot khombagi mahutta party gi oina bot khombiu BJP gi ticket phangrabadi bot lebhandaba haina miyam gi warep lawasi haike wala among makai dokto made masih isola su yawe thamdani masih tawoya bu thamoge ana maka kare thamdani ni se ato to jaga ga yaru sukta to to da to ko sai yawi ai ko bisere Tawag sutu sudah bersama tu suai kau nak emoda cium ni lupa lah ini pada itu untuk lebih lusuh tawag tu juga. Mana tawag tu kerana bersama tu baik kembali angan berarti. Tapi lekai lalai mahal mana kau sebut tawag tu mana kau ni bersama tu masih lagi tu masih kerana masih itu jadi. Kunung isai sedam sana Ministry of Culture gi sentang makada Manipuri folk song needs order ngasi Maharashtra Sandrakriti Auditorium da utkre Thoramaduda National School of Drama New Delhi gi chairman Ratan Thiam Art and Culture gi commissioner K Radha Kumar Jain Manipur Dance Academy gi director L Upendra Sharma Sangit Natak Academy awardee Yumnam Rajen Susarya ke Ratan Thiam na kunung isai hawrokpham oiriba laibung ngasi di community hall onthoktuna sak sanafam lohongpham gi mafam oire ngasi phawada lengakna folk festival amata sindidre Tindadi ekhoi culture ngakna malemda ekhoi bu saktak libani haina laurabasu ngasi fawada culture gi damaktadi sen kaithokpa leite culture gi politics leitabana tungi mirogi damaktadi nungnang ningai ni haike adubu ekhoi di huji phawo karib ta pakat mangamdri paisa leitabra haina hangasu paisa di atopa gi dilai atopa mai ke di paisa lei art and culture gi dilaite Aduga identity, whereas when we talk about identity, the Manipuri culture, art and culture, performing arts of Manipur, this is our identity. Sini hais. Aduga sak sakhu mapizabagi wafamdi ngasi phawmanungda laitri. Economic blockade sagat singna senapati da nungna thongjilapadagi driver aso panangan kiba thodok yaningda bafungdok tuna oil tanker driver singna steering pai dabagi khongjang sangsilambadu handokre loinana oil pump singda thau thaba hokre IOC gi oil depot mamangda pangthokpa pawgi mifam amada All Manipur Petroleum Product Association gi president Hizam Tikendra Jitna Consumer Affairs Minister gi office chamber da punna wari sanaraba matung yanaba cherol ama soi tongnaraba matung khongjang asi handokpani haike yanaba state government ga yanaba ma product akoi memorandum of understanding koi sign tawna jare aikoga akoi gi asokpa huji yamna unconscious ta leiriba raj polyclinic ta leiriba asokpa si anga si gi yengbigani aduga medical promak facility puno PGB ni aduga magi kaiguma khudong chadaba henjalakpa thoklagasu magi mari mata sing garigida akoi government na chanaba thabuk pibigani haiba sigumba wana sring amagi makhada koi yana jare Iskon lingkar khibagi chahi yangkai suba thoronga mari leinana Manipur dasu Asantia Youth Festival gari dalai by Iskon mandir da hokre Festival gi sarukama oina state level open debating competition amanga si pangthokre Communal harmony in Manipur is possible only through interfaith haiba team da pangthokiba competition aduda naha kuntra mangana sarukya ke Mahusagi khalkairak pa thingnaba pandamda Sonu Kendragi MLA K Ranjitna Lusingduna ngasi Waikhongdagi Wangulam khai phawba u chara lising taruk thakre mamangda su Sonu Kendragi mafam kayada u chara lising taruk wam thakre prithibigi oina global warming gi achawba problem ama lagliba asina maram oiduna lamdam asida su mahusagi leijaramba inga sagi khalda kaitharakliba asi ngathoknaba padamda u chara singa si thabani Posangam Laikai Women Welfare Association na Maning Laikai Maira Sangda JCILPS ki khongjang sawaladuna ngasi wakanifam chathakre
Chungkham Leirak Children Welfare Association, Soram Leirak amasung Nagamapal Lamabam Lekai, Apunba Meira Pai Biluk Nasu, No Mugitara Nama Henduna Wakani from Chatake. Swas Survection 2016 amasung Housing for All 2022 Gates Anakangon Gimatangda, Town Planning Department amasung Manipur Urban Development Agency na Sinduna, IMC Councillor amasung member Singa Khananay Nabami from Ama, City Convention gi Conference Hall the Pangthukre. Thamaduda Mudagi Member Secretary N. Git Kumar, IMC gi NZ Uttam, Senior Journalist Arun Susargyake. Manipur da miyamna yamna pamna lainariba online shopping da aranda tawbagi thawong kaya leptana satharakle. Uripok auto parking da laiba SS Bluetooth dukan gi mihut amana book my offer online shopping da Samsung gi power bank lupa lising mari samanga marfudra mapan piba amaga Chamaga Kunipan GB gi SD microcard ama yauraga offer oina lupa chatret taranipal da phangi haiduna cash on delivery da chelubada yadaba power bank oina pislakle polamasi haukiba tang taranithoi da order tokraga ngasi tang kunmathoi da phangbani courier service da hek paisa pibaga hangdokluba matamda amanba amadi sizinaba yadraba polam oirambani hidam sigi matangda pot cheluriba dukan asigi mihut manglembana miyamna asigumba online shopping asi makhatana mangonda thokliba dasa asi thoktanaba section view haike Ananda Singh Higher Secondary School gi mahiroi ama tha asigi taratare ki numidang pung tare rom taba matamda kaisam patta sakangdaba singna phuraga masada yaukhiba lupa chamanga monbi khre hari thong asi joint tribal student union na kana yaningdaba phungdokre thogdok sida chenariba sing thidoktuna ain gi oiba thabak lokhat pina ba pungning singsilakle hauji amuka hanna tenor ben thlokjare Lengshin Birao, Sarma Opticals BT Road Infalna, Special Offer Pijawaga Loinana, Hodok Chare, Lens Kaptumak Laigadabas game. Scheme Masi Pambi Basina, Isagi Mitkachana for fiber lens, Amalibikadabani, Aduga, Adomgi, Apamba Premama, free the Pijagani. Kudong Chabasilo View, Nasimak Lengshin Birao, Sarma Opticals, opposite Johnson School, BT Road Infal. Compassion Care actions the quality of your life. Commit to be fit, cause your life matters. Hello, Doctor. ISTV's live phone-in program based on healthcare enhancement will be launched on the 25th August, Thursday 2016 at 6 p.m. on ISTV Channel 2. Hurry to get health tips from the guest doctor. Make out your queries. Our telephone number 2442336. Oza, pain relief ointment. Khwang naba, kok sikpa, tang sikpa, phu naba ni singbada sinaba yarba, lipsap tukna puthok saba. Oza. Break matungda na mukana param nokchari. Nehru Yuba Kendra Thawal na Sinduna Tiranga Yatra Khangabok to Leba MMRC and Peace Park to Pangthukre. Karamaduda MP Dr. Dimania DC Thawal Tiranjit Nehru Yuba Kendra Manipur State Ki Director Sahib Singh MMRC Ki Chairman Menjor Mangang Susar Yake. National Program for Control of Blindness Thawal District na Lion Club Kaksinga Kusam Naduna Liam Nang Ngdong Lebra Yang Thupagi Game Ama Kaksing May Lekai Community Hall Pangthukre. Game aduda miyoi chama yankhe hundoi yengbada ngawdong leiba miyoi nifu taret masak hamdokre thasigi kulumdoida lemna operation tawragani haide Manipur Legal Services Authority Manipur Commission for Protection of Child Rights anina sinduna human trafficking gi issue masak hamdokpa amasung masidagi ngakoknaba lokakadaba singi matangda watanaba mifam ama more gi trade center da pangthukre Paramaduda Legal Service Authority gi executive chairman su oriba Manipur High Court ki judge Justice and Koteshwar Member Secretary R.K. Mimsa Susarvyake. Tharungi Sarukama Oina More Dalaiba School Gi Mahiroi Singna More Town da Mi Lalon Bat Lepu Haiba Kolauga Luinana Kongsat Amasusat K. Ima Singhi Kauba Traditional Herbal Shampoo Ama Nasi Miyam da Lons Tokre. MS Holistic Enterprises Sangai Prona Maru Oiba Thaudang Longduna Shampoo Putokpagi Thoram Aduda North East Institute of Science and Technology Government of India Ge Principal Scientist Dr. Huidrom Virkumar Senior Scientist Horticulture ICAR Dr. R. Sahu Amade Film Actress L.
Tontoina Chingbana, Athoba Mitungan Oina Sarukiaki. Sampu Putopa Tharonga Mari Lenana, MS Holistic Enterprises ki proprietor Sarasan Birendrana, Yellow Dagi Honga, Lamdam Sigi Miamna, Pamna Amadi, Nungsina Sinaraklaba, Samgi Damak, Mapan Naidana, Kanaraklaba Amadi, Nat Sanaviga Sagonaraklaba Kudolsi, Senghini, Senghi Sizinaba, Mir Katana, Senghi Magun Kangbangangani, Hyper from Sing Fondoke. Kongman Turel Mapangi returning wall Chan Balweda Matunda, Hangduna Leramba Mafam Sing, Mention Bidabadagi, extend to play. Walls and Kibagi, Leho Bat Language Amadi Nung Sing Lotok Tabana, Kudung Sada Map Nahale, Hiram Sida Malay never sing like Yang Binaba, Oriental Club Napunung Sing Chile. Thawal Police Commando Masungkuni Thosba Sam Rifles ki Apun Bakangu Amana, Palel Bazar area Dagi, NSN IMG Kadarama Fare. Police Department ki PRO gi Serul Amana Fagalabami Sigmaming P Romeo Sangra Chote Sei Kuntrani Thoi Apopa Ibuhol Chote Chumbang Kuldagini Mangondagi Luba Sigi Work Permit Card Ahangoni Pan Pangni Hari Amaramda Imphal West Police Commando Amasung Taran Suba Bihar Regiment ki Apun Makangbu Amana Thado People's Liberation Army gi member Ama Delhi Zakadawi Haiba Akaknaba Pau Ama Pangbadagi Imphal Airport Manungda Thiba Humba Tawbada active member Ama Fare Pagalabami Asigi Maming Haigaulal Haukip Saifun Thoi Apopa Lekidraba Setpu Haukip Angpu Pidagini Hari Hausi Thabaki Paulo Vidasi Thabaki Paulo Vidasi SSB की कांस्टेबल ओइना ड्राइवर कुक वाशरमैन बाबर सफाई वाला अमदी वाटर कैरियर खरा लौगदौरी ड्राइवर गिना मसागी चही कुनमाथोदगी कुनतरे फावबगी मनुंगदा लैबा यामद्रबदा क्लास 10 पास तौबा हेवी व्हीकल गे ड्राइविंग लाइसेंस पाइबा मियोइसिंगना दरखास्त थारकपा यागनी कुक वाशरमैन बाबर सफाई वाला अमदी वाटर कैरियर गी ओइना चही 19 दगी कुलहुमदोय फावबगी मनुंगदा लैबा क्लास 10 पास तौरबा मियोइसिंगना दरखास्त थारकपा यागनी Awang Nongpok Lamdam Sigi Oina October Tang Akum Pawgi Manungda Darkhas Tharakpa Yagani Hairi Institute of Banking Personnel Selection Apunna Clerical Cadre Listing Tarama Panchani Nifuhumdoi Laugadori Graduate Pass Tauraba Chahi Kundagi Kunipan Pawgi Manungda Leba Miyoi Singna September Gi Tang Tarani Thoi Pawgi Manungda Darkhas Tharakpa Yagani Hairi Parikya Center Imphal da Oigani Mathaki Pauksing Asigi Akupamarol Bapuparada Leba Job Center Dagi Khangba Yagani CRPF Langjingi Oina Contract Basis Specialist Doctor Amadi General Duty Medical Officer Khara Laugadori Sahi Humputareti Makhada Leba Yamdrabada MBBS Amadi Postgraduate Pass Tauba Miyoisingna Interview Asida Saruk Yaba Yagani Hairi CRPF Langjing Amadi CRPF Loktak Amadi Churachandpurgi Oina General Duty Medical Officer Gidamak Sahi Humputareti Makhada Leba MCI na Sakhanglaba MBBS Pass Tauraba Miyoisingna Interview da Saruk Yaba Yagani Lakliba August ki tang kuntaruki ayukpung mapanda CRPF Langjingda laiba Composite Hospital da interview pangthokani hairi candidate singna marilainaba che chang sing purakadabani hairi Akupamarol CRPF Langjingi Composite Hospital dagi khanglaba yagani hairi Sangai Teng Puthokliba Lismart Industries ki Bisnupur District ta laiba Tera Urak Industrial State ta hangdokadaba Anisuba unit ki damak pham khara laugadori pham sing adudi Factory Supervisor Ani, Driver Ani, Chokidar Ama, Computer Operator Ama, Amadi Factory Worker Amani. Bisnupur District ki Manung Daleba Miyoi Singdana, Hena Kudong Taba Pigani Hairi. Darkhas Pisan Bagi Arubimatam August ki Tang Kuntaretni. Hena Akupamarol Lamphel Pata Laiba Lismart Industries ki Office Tagi Akupamarol Khanglabayagani Hairi. Ngasigene di Thabaki Pau Matangas Lolo Sinjari, Makataba Pawang Lobisi. Thagasari, Makataba Pauda. Image of Manipur gi Tare Suba Mapokumon Thoram Manipur Press Kotupang Tukre. Tharongi Sarukamo Oina, Kulumdoi Suba National Photography Workshop Amasupang Tuke. Jalanong Artist Singi Oiba Nimit Taranigi Actor Transformation Theatre Workshop Ama Major Kul Community Hall the Hokre. Aldopaki Thoram da IMC gi Deputy Mayor Maibon Fongmei Theatre Critic Buddha Singh Thamsu Sarukia Ke. Rotary Club of Imphal na Handbung Youth Club ka Khusan Naduna Handbung Government High School da Lem Laying Bagi Game Ama Pangtukre. Tongan ba ana laying gi khudong saba kaya pikhiba game aduda punna miyoi chatruk hen laying ke. Masigi matang da Rotary Club ki President Manoranjan na wafum kaya phungdurakhe.
BJP Hangang Mandal na National Food Security ki kanaba sing miyamda khanganaba road show ama Hangang Kendra gi mafam sing da pangthokre road show aduda BJP Hangang Mandal gi President amadi Secretary Susarukya ke BJP State Executive Sarasandrana National Food Security Act na miyamda piriba kanaba sing si mipum khudingmakta khanganduna masigi sapsaba phangpham thokpa sing phanganaba road show pangthokpani haike Kairau Kendra gi manung chana leiba waikong khongnang pebam merakta matam kuina toti ising phangdana lakhiba adu phanganaba Kairau Kendra dagi o dhamen kauba mi amana masana achangba senpham puthokpani haiduna GI pipe sing leiduna toti pipe tingbagi thabak hokre Rising Sun Club ki volunteer sing susarukya ke BJP gi National Secretary Ramlal Opagi thorum ama BJP District Committee na sinduna Public Theatre Hall nambol da pangthoke Thoramadu TS Chawbana Insolusing ani Tarahundoi da Laukiba Police Constable Singh Amuk Kakapiba Class 8 pass Tawuna Yarambadu Hausikna Class 10 Natrabadi Yadre Hairapasi Mathong Huktaba Thawungi Haike Ramlal na Manipur da Senja Thumja Lehendaba Thawak Phangdabagi Awaba Lehendaba Tangdu Leitadaba Phibam Ama Tangdu Leitaba Phibam Ama Lerabadi India gi manungda khwaidagi chaukatpa state ama oiba ngamgani haike District College of Music, Art and Culture gi Ahum Suba Foundation thoram Kainau Thongkhong Community Hall da pangthokre Paramadu da PDA gi Chairman Timangi Babu MLA S Bira Hana Minister Oramba L Radhakishore Susarugya ke Hauzik sanam gi pawlo wirase Nasing sanabagi pauda kang Jiribam da chathariba ahumlak suba ke Nena Singh Memorial Lemarol Kang Tournament ki ngasasana kiba match ta ACKA Kasana LEC Babu Parabu Panjil Tara Amada Maitiba Pikre August Kuntra Mathoi dagi Satisgarh da pangthogadoriba Kurumdoirak Suba Senior amasung Master National Men and Women Strengthlifting amasung Incline Bench Press Championship ta sarukyarunaba Manipur gi nupa nupi sanaroi sing lautukre Mangarak Suba Macau International Martial Arts Games ta Indian Kausu team gi sanaroi Kausik Gaudana KG Nifunipan goal Gujarat ki Vises Mithiana KG Humudra amadi Manipur gi MD Romeo na kilo yankhani thoina bronze medal lawkle Medal lawklaba sanaroi matang sahida pangthokadaba Professional Sangda Cup 2017 yawaknaba khangalakli hari Imphal West District First Division Football League ta yawgadaba Northern Crown Club Khongampat ki sanaroi singi uniform yenthokre Paramaduda Imphal West ki Adaksa Y Dasumati Khongampat Gram Panchayat ki Pradhan Y Mohindro International Player Regan amasung Saita Sen Susarukya ke Makataba sanabagi pau boyaring thongjamdagi phangbigani Ngasigi Manipur ki tongan ba mafam singda sana ki pasingi makha taba pauda football All Manipur Football Association gi miyeng makhada Imphal East District Football Association na sinduna PYC ground Sagol Mangda team tara na saruk yaduna ngasidagi Maharaj Kumar Ghanendrajit Memorial Super Division Football League Tournament haukre Hokdopaki thoramda Imphal East District Football Association ki President I Sulanjoy Manipur Legislative Assembly ki Speaker T.H. Lokeshwar Manipur Sarkar ki Consultant Dr. R.K. Nimai Singh amadi Manipur Badminton Association ki President Bijoy Koijam amadi Association asigi miyoi kya su saruyaki Tournament asigi ngasi ahoba numit ki sanakhiba matcha PYA kairangna UPSA pukhawbu goal ahum amada maithiba pikre PYA Kairangi Mai Papugi Gold Singadu I Singkhai Hunba JA Kennedy Yamadi Azmir Sahana Metski Taruk Suba Nifu Matui Suba Madi Yankai Nitoi Suba Minita Sanduna Metsasi Mai Pakibani Mighty Orba UPSA Pukhaugi Amatangarba Goladu Ram Sandrana Merski Humpumari Suba Minita Sanki Ngasi Sanakiba Mets Asida UPSA Pukhaugi Sanaroi Ananda Center Refina Yolokat Ani Pibadagi Merski Humputara Suba Minita Red card piduna phildagi mapal thonki team masigi sanaroi YJK amadi PYA Kairangi sanaroi Azimuddin da center referee na yellow card piki
tournament asigi hayeng ahan ba match nungtil pung amatabada raw khurai lairing bam lekai amadi YOSC khurai konsam lekai ga sanagani ani suba match nungtil pung ahum tabada Eastern Sporting Union wangkhai amadi upa kyangwei ga sanagani shooting Manipur Rifle Association Sinduna Tha Sigi Tang Taradagi Kumal Lampak Sports Complex ki shooting range da shooter nupa amadi nupi sa magatara nithoina saruk yaduna satharakhiba kuntaruk suba All Manipur Shooting Championship ngasi loisan bagi thoramda Manipur Sarkar gi Advocate General TIC Bohol Manipur State Lord Janashakti Party ki General Secretary Athopam Kishore Social Activist Ais Gita Jen Iboema Hospital and Research Center ki Managing Director TH Hero Amadi National Rifle Association ki Secretary M Rajandrana Thaurambapu Singh oiki pangthokiba competition asida makong mathang taraba shooter singda Thaurambapu Singhna medal certificate amadi trophy sing piduna puning thawatki loisan ki thoramda saruk yakhiba Manipur Sarkar ki Advocate General TIC Bolna phokibada Shengmai Football All Manipur Football Association gi miyeng makhada Imphal West District Football Association na sinduna tha sigi tang tarani toidagi Shengmai Kangjibong Youth Club awang Shengmai da team Nifal na saruk yaduna sathariba taratari suba S Birendra Singh Memorial Super Division Football League ki ngasi sanakiba ahanba match ta Manipur Police Sports Club na YWC Malombu goal ahum amada maithiba pikre Manipur Police Sports Club ki mai pakpaki goal singadu goal maina match ki humputare subamadi apiba matamgi hapa minute amada goal ani sanki atopa goal aduna KSI skandana match ki yankhaini toi suba minute sanduna match asi mai pakhibani sathariba league asigi ani suba match ki sanakhibada tabaspa tabungkhokna sikal lilong sajingbu goal ani amada maithiba pikre tabaspa tabungkhoki mai pakpaki goal singadu Mahesh Sanamadi Peter Samithang na match ki mapal subamadi taratire suba minute sanduna match asi mai pakhi maiti khiba sikal lilong sajingi amatangar ba goal adu karnayana match ki humputaruk suba minute sankhibani league asigi mathangi match tha sigi tang kulumdagi nungthilpung ama makhai tabada thau thangmaiban amadi SKYC Shengmai ga ahanba match oina sanagani ani suba match nungthilpung ahunga mini nifu manga tabada YTO Lamdong Konjeng Lekai amadi Manipur Police Sports Club ka sanagani amaromda association asina sinduna ground asid chathariba kulumdoi suba L Sangita Devi Memorial First Division Football League ki hayeng ahanba match oina NC Club Khonghampat amadi KSC Lambulen ga sanagani ani suba match nungthilpung ahunga mini nifu manga tabada Group Center CRPF Langjing amadi SIRC Takyel ga sanagani Kang Manipur Kang Association na sinduna Kaisamthung Elangbam Lekai gi khabam lakpa mandopta Kangkhut tarani thoina group mari thongna khairuktuna mamang thagi tang kumafaldagi chathariba humphuma thoi suba sarswar sansing KCSI CBE Memorial League Kam Knockout Open Kang Tournament Organizing Committee gi khudongcha taba kharadagi matam khara leplurba matungda ngasidagi quarter final match sing sanaba hokre ngasi ahanba quarter final match ki sanakhibada ya school kangkhutna IP team Wangoibu Panjel Kulumdoi tarani thoi kaptuna semi final sangkhre hayeng ani suba quarter final match ta CICLKA Nambol Bamdiar amadi Hok Wabagai kangkhutka sanagani Taekwondo All Manipur Taekwondo Association na sinduna Kumal Lampak National Sports Academy gi Taekwondo Training Hall da tha sigi tang tara nipal dagi unit tara nipal gi nupa amadi nupi masa sanaroi samri tara mari na saruk yaduna sathariba kunmapal suba Manipur State Taekwondo Championship amadi tara nitu suba Governance Taekwondo Cup match conduct toriba official singi decision pen dabadagi sayena ba thokre sayena khiba board asi KG Nipuripal Makhagi Junior Boys gi category da pangthokiba UTA gi Sanaroi L Nawboy amadi M Buddha ani gi bauta thokibani ban namaram oiduna numinini leblurba matungda ngasidagi matching makha sathaba hokibani ngasi pangthokiba KG kun makhagi sub junior girls ki pangthokibada UTA gi L Elina unit asigi Atom Ria
amadi TTS Soragi Miss Aisana ahanba anisuba amadi ahumsuba takre. Category asigi KG kunmari makhagi pangthokibada ISTA gi T Regia UTA gi N China TTS Kuyathongi M Sanat ahumsuba position takhi. Category asigi KG kunthranithoi makhagi pangthokibada UTA gi M Priyalaxmi Unit asigi TS Mani NSA gi Nanda Waikhom amadi ISTA gi L Zirisa Sanuna ahan bani suba madi ahum suba takhi. KG nifuma thoi makhagi cadet boys ki pangthokibada NSA gi S Rohitna ahan ba TTS Khurai gi Sanaroi S Rohenna ani suba Sai RC gi S Chandra amadi CTI gi A Mangal Laibana ahan bani suba amadi ahum suba position takhi. KG nifuma thoi makhagi cadet girls ki pangthokibada NSA gi S Nancy Sai RC gi L Ria ISTA gi L Dipamala STTS ki Miss Sakima Pravina ahanba ani suba madi ahum suba takre. Bisnupur Football District Sports Association Bisnupur na sinduna mini stadium Bisnupur da team tare na saruk yaduna tha sigi tang tara taruk teki chathariba taruk suba dangmai Mazbi Kabui Memorial Super Division Football League ki ngasi sanakiba matcha Amopha Moirangna Lasal Lema Pokpambu Gol Ama Sinoda Maithiba Pikre. Amopha Moirangi Maipapagi Goladu and the Asipna Merski Humputara Suba Minita Sanki. Mers Asida Amopha Moirangi Sanaroi Gunil Amadi Lasal Lema Popongi Sanaroi Donald Tikelda Center Refina Yellow Card Piki. Sataribon League Asigi Hayeng KPFC Ka Posangbam Amadi FC Moiranga Sanagani. Thagatsari Makha Taba Pauda Nasinongi Oiba Ingasagi Pau. ICAR Lamphel Patagi Phangba Pauda Ngasigi Khwaidagi Sakiba degree Celsius Kunipal Dasmik Nipal Khwaidagi Ingba degree Celsius Kunmathoi Dasmik Mafal Nungshita Yauba Ising Manilgi Sang Ayukta Sada Merputara Mathoi Nungthilda Sada Humputara Tret Oiki Ngasigi Nong Sukibagi Sang Kunmathoi Dasmik Nipal millimeter ni. Hozero Vidamari Rupa Mukhana Dr. Nazma Akbar Ali Heptula Manipuri Governor Oina Wasap Lokre. Assam ki Hozaida Beti candidate ki Nising Kubam Ama Thamlagani Haina Union Minister of State for Railways Rajan Gohaina Phongdokre. Amadi Manipur na India da merge tawjungai da leiramba political status aduda hanjil handina ba India government ta taksinna ba Manipur University da pangthokiba miyamgi mifamna warip lawkhre. Nasigo na ISTV na pizar pang matang solution jare yeng tabiriba singwa mukahana khurumjare.